Nirbhaya case hairibasi miyamna matam amada toina tanaramlagani. Kolkata gi hospital amada hantak Dr. Nupi ama Ejat Manghankhiba tamthina hatkiba adugi pausingda Nirbhaya case asi toina panbachu thengnaramlagani khali. Nirbhaya case asi su Dr. Tamlibi Nupi ama Mioi tarukna namduna Ejat Manghankhiba haksangi kayat kaya pinungi saruk amadi intestine thibong thirin fawbada tamthina otpanaiba chathaduna hundoknamlaba matu numit kharni wana hinglamlaga Laikidaba Nupi amagi Thoudokni. Kolkata gi Thoudok aduga kharam manaba Thoudokni. Masigi matangda karamna thoki jenava sing cherak pi khrabara haiba kaya adugi matangda Paodamkhol chenena pudana lakchari. Nirbhaya chahi kungomdoi surabi Nupi asi Dehradunda laiba Paramedical and Allied Sciences da physiotherapy tamlami. Mahak intern oina Delhi da laiba St. Stephen's Hospital da purami. Mahaka naknavana tinaba Arvinda Pratap Pandey kauba mamanaba aman lairami. Software engineer ni nupa asi Uttar Pradesh ki Gorakha pudagin matam matuda Delhi gi Berer Saraida laibadagi Nirbhaya ga tinarakhibani. 2012 ki December 13 numit asidani tamthiba Thoudok thokhiba adu. Nirbhaya amadi mahaki mamanaba Arvindra Pratap Pandey ga punna Life of Pi kauba film ama yengluraga Numidang auto rickshaw amada halaki. Auto rickshaw adudagi kumtharaga mayum tan chatnaba bus ngaiminaki. Numidang pung 8 makhairom taba matamda bus ama lakpa uki. Madu khanaba matung makhoi animak bus aduda kakatuna tungki. Bus adugi driver tharaga punna nupa taruk bus aduda tongduna laklami. Madugi manungda chahi Tagani pangi makha oigadaba nupa Amasu yaurami. Driver aduna haiki Tonali banupa singadu sapuna Nirbhaya na yogadoriba mapum aduda lehogadoba ngaktani. Madu hairaga Nirbhaya amadi mahaki mamanaba adudagi gari varani haiduna lupa tara su lauki. Khanghaudana bus adu miyamna chatnariba lambi aduda thawbagi mahutta atopa lambi amana thawba hauraki. Tongliba nupa sing aduda bus ki thongnau sing amadi tintetna chingba thongnau du kupsinba hauraki. Thawriba driver yauna punna Mioi taruk aduna Nirbhaya amadi mahaki mamanabada hanglami. Kari tawribano na koina Numidangi Thengna matam asida halaklibase haina. Matam aduda Nirbhaya amadi mahaki mamanaba aduna punna khomi. Makhoi ani cinema yenglaba matung halakpani kari akaiba yaurabagi. Maduda Mioi taruk aduna maram sadaba wafung kaya nganglakpada natana Nirbhaya gi masa sokpa haurakpadagi akan anigi marakta punaraki. Patraba Mioi sing aduna Nirbhaya gi mamanaba adu tamthina foki. Amadi makukta yotchaina fawa kanki. Maduna maram oiduna mamanaba Arvindra Pratap Pandey kyan mangduna bus manungda taaduna lairami. Sagi wakal chelaba Mioi sing aduna Nirbhaya busu phuraga namfuda pung kaya chupna driver adu yauna chahi Tagani chudriba nupa amaga punna Mioi taruk aduna Ejat Manghankhiba. Ejat Manghallaga driver aduna makhatana bus adu thauki. Pung kaya chupna Ejat Manghallaga matung Pelakdraduna Nupi adugi finungi sarukta yotchai ama paiduna hanjin thindanki. Amadi thindatpa sanaki. Yotchai aduna finungi hakchangi saruktatpada natana Nirbhaya gi hakchangi intestine haibadi thibong thirin phawa tamthina soki. Hakchangi saruk kaya asok apan pik thanki. Ngai hak leiraga Nirbhaya amadi mahaki mamanaba adu Mioi taruk aduna sire khanduna bus dagi kautharaga hundoknaki. Aduga bus adu yang na Thoudona chatki. Numidang pung 12 tarakpa aduaida lambi da khongna chatpa Mioi na thengnabadagi kutakta Delhi police ta pau piki. Delhi police laktuna hospital da makhoi animak pukhatki. Nirbhaya Sabdarjang hospital da pukhatuna emergency treatment chathaki. Maduda mahaki hakchang kaya da sokpada natana finungi hakchang asuki matik pibam tarangkhidi. Amadi intestine gi saruk ayamba tamthina sokpadagi pibam lusinki. Thoudok adu thokpadagi Nirbhaya ayeng chathaduna matam khara laki. December gi tang 28 da Nirbhaya asokpa kaya aduna maram oiraga hakchangi saruk kaya mangarak hanna surgery toki. Doctor singna phongdokkibaki matung ina layengba aduna Nirbhaya wakhal lakpa taragasu intestine haibadi thibong thiringi saruk khara sokiba aduna pibam lusile haiki. December 25 da Nirbhaya gi hakchang manungi saruk ki pibam charaktaba aduna leptana tholaki.
ꯐꯦꯚꯔꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 23ꯇ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯅꯤꯔꯚꯌꯥꯕꯨ ꯃꯃꯤꯡ ꯂꯩꯔꯕ ꯁꯤꯡꯒꯥꯄꯨꯔꯒꯤ ꯃꯥꯎꯟꯠ ꯑꯦꯂꯤꯖꯥꯕꯦꯊ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯋꯥꯔꯦꯞ ꯑꯗꯨꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤꯕꯤ ꯅꯤꯔꯚꯌꯥ ꯁꯤꯡꯒꯥꯄꯨꯔ ꯇꯝꯅ ꯂꯥꯌꯦꯡꯅꯕ ꯄꯨꯕ ꯑꯁꯤ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯆꯌꯦꯠꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁꯇ ꯃꯊꯧ ꯇꯥꯕ ꯗꯣꯛꯇꯔꯁꯤꯡ ꯍꯥꯞꯇꯨꯅ ꯅꯤꯔꯚꯌꯥ ꯂꯥꯌꯦꯡꯅꯕ ꯄꯨꯈꯤ꯫ ꯄꯨꯡ 6 ꯆꯨꯞꯅ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯕ ꯃꯇꯨꯡ ꯗꯤꯁꯦꯝꯕꯔ 28ꯇ ꯁꯤꯡꯒꯥꯄꯨꯔꯗ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯍꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯔꯚꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯏꯒꯤ ꯈꯣꯟꯖꯦꯜ ꯍꯟꯊꯔꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ ꯇꯥꯡ 29ꯗ ꯃꯥꯎꯟꯠ ꯑꯦꯂꯤꯖꯥꯕꯦꯊ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯛꯈꯤ, ꯅꯤꯔꯚꯌꯥꯒꯤ ꯑꯣꯔꯒꯥꯟ ꯑꯌꯥꯝꯕ ꯌꯥꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯁꯣꯛꯂꯦ, ꯑꯣꯠ-ꯅꯩꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯦ, ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯡꯒꯥꯄꯨꯔꯗꯅ ꯇꯥꯡ 28 ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯅ ꯗꯤꯁꯦꯝꯕꯔꯒꯤ 29ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:45ꯗ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯩꯊꯦꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯌꯥꯝꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅ ꯅꯤꯔꯚꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯤꯔꯚꯌꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯨꯔꯒ ꯅꯤꯔꯚꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯇꯨꯝꯃꯨꯔꯣ, ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯒꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯅꯨꯃꯤꯠꯇꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯅꯤꯔꯚꯌꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯏꯍꯧꯁꯤꯡ ꯂꯥꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯤꯔꯚꯌꯥꯒꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯝꯈꯤ꯫ ꯃꯗꯨꯅ CCTV ꯐꯨꯇꯦꯖꯀꯤ ꯈꯣꯡꯒꯨꯜ ꯀꯌꯥ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯕꯁ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯕꯁꯤꯡ ꯃꯊꯪ ꯃꯊꯪ ꯐꯥꯒꯠꯈꯤ꯫ ꯑꯍꯥꯟꯕꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯔꯥꯝ ꯁꯤꯡ ꯐꯥꯒꯠꯈꯤ꯫ ꯃꯉꯣꯟꯗ ꯅꯤꯔꯚꯌꯥ ꯑꯃꯗꯤ ꯅꯤꯔꯚꯌꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯈꯤ꯫ ꯔꯥꯝ ꯁꯤꯡ ꯈꯛ ꯅꯠꯇꯅ ꯃꯨꯀꯦꯁ ꯁꯤꯡ, ꯑꯛꯁꯦ ꯊꯥꯀꯨꯔ, ꯚꯤꯅꯦ ꯁꯔꯃ, ꯄꯋꯟꯒꯨꯞꯇ ꯑꯃꯗꯤ ꯆꯍꯤ 18ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯃꯈꯣꯏ 6ꯃꯛ ꯐꯥꯒꯠꯈꯤ꯫ ꯆꯍꯤ 30 ꯁꯨꯔꯕ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯔꯥꯝ ꯁꯤꯡ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯁꯥꯎꯗꯔꯟ ꯗꯦꯜꯂꯤꯗ ꯊꯕꯛ ꯊꯤꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯆꯍꯤ 16 ꯁꯨꯔꯕ ꯃꯨꯀꯦꯁ ꯁꯤꯡ ꯑꯁꯤ ꯔꯥꯝ ꯁꯤꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯏ꯫ ꯃꯨꯀꯦꯁ ꯁꯤꯡ ꯕꯁ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯟꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯃꯤꯅꯤ꯫ ꯔꯥꯝ ꯑꯃꯗꯤ ꯃꯨꯀꯦꯁ ꯄꯨꯟꯅ ꯁꯥꯎꯗꯔꯟ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯆꯍꯤ 20 ꯁꯨꯔꯕ ꯚꯤꯅꯦ ꯁꯔꯃ ꯖꯤꯝ ꯇ꯭ꯔꯦꯅꯔꯅꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ꯫ ꯆꯍꯤ 19 ꯁꯨꯔꯕ ꯄꯋꯟꯒꯨꯞꯇ ꯕꯤꯍꯥꯔꯗꯒꯤꯅꯤ, ꯗꯦꯜꯂꯤꯗ ꯎꯍꯩ ꯋꯥꯍꯩ ꯌꯣꯟꯗꯨꯅ ꯂꯩꯔꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯆꯍꯤ 19 ꯁꯨꯔꯕ ꯑꯛꯁꯦ ꯊꯥꯀꯨꯔ ꯕꯤꯍꯥꯔꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯊꯕꯛ ꯊꯤꯕꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯃꯗ ꯑꯐꯔꯣꯖ ꯀꯧꯏ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ, ꯗꯦꯜꯂꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ 6ꯃꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫ ꯃꯔꯛꯁꯤꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯎꯀꯤꯜ ꯃꯅꯣꯍꯔ ꯂꯥꯜ ꯁꯔꯃꯅ 2013ꯒꯤ ꯖꯅꯋꯥꯔꯤ 10ꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯕꯁ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯂꯅꯥꯏꯒꯤ ꯆꯦꯜꯂꯤꯕ ꯕꯁ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯈꯥꯝꯈꯤꯕꯅꯣ? ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯗ ꯀꯅꯥꯝꯇꯅ ꯔꯦꯞ ꯇꯧꯈꯤꯗꯦ, ꯏꯖꯠ ꯃꯥꯡꯍꯟꯈꯤꯗꯦ꯫ ꯅꯤꯔꯚꯌꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯏꯅꯕ ꯅꯨꯄꯥꯅ ꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯕꯁꯨ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯔꯥꯝ ꯁꯤꯡ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ 2013ꯒꯤ ꯃꯥꯔꯆ 11ꯗ ꯇꯤꯍꯥꯔ ꯖꯦꯜ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯔꯥꯝ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯡꯍꯧꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯍꯃꯗ ꯑꯐꯔꯣꯖꯇꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯁꯦꯝꯗꯣꯛꯆꯅꯕ ꯆꯍꯤ 3 ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯂꯩꯅꯕ ꯗꯟꯗꯤ ꯈꯛ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯆꯥꯎꯅ ꯆꯦꯟꯅꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯁꯨ ꯑꯃ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 4 ꯑꯗꯨ 2013ꯒꯤ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯗꯦꯜꯂꯤꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯅꯤꯔꯚꯌꯥ, ꯏꯖꯠ ꯃꯥꯡꯍꯟꯕ, ꯑꯣꯠꯄ ꯅꯩꯕ, ꯀꯤꯗꯅꯦꯄꯤꯡ ꯇꯧꯕ ꯑꯃꯗꯤ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯆꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ 2014ꯒꯤ ꯃꯥꯔꯆ 13ꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯃꯈꯣꯏꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯤꯔꯚꯌꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯀꯣꯔꯠꯀꯤ ꯃꯄꯥꯟꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯗ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯅꯕꯤꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯃꯨꯛ ꯋꯥꯀꯠꯂꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯩꯅꯗꯨꯅ ꯂꯥꯛꯈꯤ꯫
Supreme Court ki maikaydagi sukupna yenglaba matung makogi afil adu kaltatkhi sibagi cherak adu adumak taki madudasu natana maral lairaba singi maikaydagi makoibu kannaba haijaba yaba mafamda haijaki adubu matam mangduna toki maduna maram oiraga makogi dandi adu thingthanaba macha amasu ohenki 2012 da thokiba thoudok adu da jenariba mioi tarukki manungda mioi amadi mathanta jail manung thori yanuna sijakhraga mioi amana jahi nauri haiduna juvenile home da lainaba yathang pikraba matung lemhoriba mioi 2020 gi March ki kunda thori yanki sigadaba kuidraba matam aduda mioi sing adu chak chanaba haibda chakhide anoba fizon chedu haibdasu yakide iru rujau haibdasu makoina yakide makoi mari manungda Mukesh Singhna mahaki organ sing katuk jage harami numi aduda mara lairaba mioi manimak Tihar jail dagi puthok matung ayuk pung manga ga makhaida thori yandun hatki maraksida paningbadi Nirbhaya bu Ejat Manghankhiba matung tamthina hatki badu chenabadagi sibagi cherak pikraba aduda yauriba Mukesh Singh koba mioi aduna sidrigai mamangda angakpa wafam am phudolami madudi kuba haibasi kutna makhakna kuba yadabani gyan tarabi nupi amana pung mapan helaga amma mathengna kaidonunga maram leitana oiba langba chaloi nupaga nupiga kaidonunga manaroi nupidi yumgi akup ata yengchinduna yumgi thabak inkhang suduna masagi mathong toduna leigadabani nadai chadaba fijon chetuna amma mathengna kocha chatuna barda chanduna disco tawraga leigadaba natti gyan tadrabadi crime thokani nupi sing asigi marakta chada kun khaktamak phai haibna ching wafam singsu pungdolanki Nirbhaya case chenariba chahi taraga nipan sudri haiduna sibagi cherak pi kidraba Muhammad Afroz kamdau khre habdu mu yeminasi sahi ahumlom Delhi gi observation home da thamningai matamda cha henjang thungba tamki mahak chahi ahum loiraga observation home dagi thokre haki matangda tungan ba report sina pongdorakpada Muhammad Afroz South India da mahak masak maming lotuna atoppa mioi amagum laikre kanana su mahak Muhammad Afroz ni haiba khanglaroi mahak maming olai masak su khanglaroi mahak juvenile home da leiringai chak ensang thongba tamnaki madu hairaba maramna mafamdura chak henjang thongduna sen danuna leire hari mahagi thabak adu hawdoknaba sempham kharasu pibagi pawsu leki Nirbhaya gi maming karamna thonki amadi mahaki samlapa imung manungi matangda thamjari Nirbhaya nupi adugi asingba maming nati tamthiba thoudok adu thokpadagi miyamna nupi adugi maming Nirbhaya haina thonki bani Nirbhaya haibdi English ta hairgana fearless haibani masi mitelonda hairgadi kiba khangdaba akiba leitaba haibani nupi adugi asingba maming Jyoti Singh kawi case adu chatharingai mara laiba sing cherak pidringai manung Jyoti Singh haiba mahaki asingba maming asi logi matungina sizinaba yaramde adubu tungda mahaki imung manungna macha nupi gi maming phongna panba yare haiba galunana mahaki macha nupi da thokiba thoudok adu amuk hana thoktaba oisanu haiki mahaki apokpa Bardinath Singh amadi apokpi Asa Devi Uttar Pradesh dagi Delhi gi Dwarka sector da holaklaga 1989 gi mi gi tang tarada ahanba macha ona Jyoti Singh miyamna Nirbhaya tholibasi poki Nirbhaya gi machin mana ohmni mahaki makhada mopwa ani le apokpa mapa pressure cooker gi factory amada thabak tawrami yamna ina kaira kunba imung amadi nati Nirbhaya hinglamba taragadi chahi 35 romdi surumlagani Nirbhaya gi thoudok asigi matangda BBC na India Daughter thonba documentary ama 2015 da putoki adubu matamaduda India da release tawba yahankhide BBC na documentary adu YouTube da thagappadagi viral oirakhi maduda India lengakna YouTube da video adu block tawna bahaki documentary adu lauthaki handa Kolkata da thokliba thoudok adugi matangda checking phangkraba laikhidrabi Nirbhaya gi apokbi mama Asa Devi na kari hairi 2012 da mahaki machanubi da thokkiba thoudok adu makha tana atopa nupi sina thoklaroidra haina khaluba adu punamak tayonare kariguma amata ahuma leramdre Kolkata da Dr. Nupi amabu namfuda ijat manghanduna hatlamba si mahaki machanupi da thokkiba thoudok adugi makha tarakpa atopa case amani hospital manungda duty tawduna leiriba nupi sing safety oiraktragadi atopa thabak tawriba amadi lambi lamhangna chatliba singda kari karamba tamthiba thoudok tholakani haibase tamba ngamdre Kolkata gi thoudok aduda rajniti gi oiba kudong chaba longnaba honaba matam natte chenaba sing khudata faduna thinthaba tawduna akanba cherak piba mathau tai haiba wafam singsu phongdoki Kolkata gi thoudok aduda yamna toina paliba Nirbhaya hariba thoudok asi miyamna hena karibunu haiba khangnaba video si semjabani subscribe tawbidriba mioi singa nungsibiduna Paodamkhol channel asibu subscribe amamam tangdi tawsinbiramu makhatana tongan ba wari singamadi ipok kaya puduna miyamda khanganjage